Chanungda Commando na kuki lalaubasinga nongmai kapnakhre bom pokhaibada AR ama sokle ngarang ayuk anganbada Imphal East District ke Lamlai Police Station gi manung chana leiba Chanungda Commando na kuki lalaubasinga akanba nongmai kapnakhre Bisnupur District ke Saiton Village dana sakhangdaba singna plan tawduna phumlamba IED ama lauthonglaba honabada Assam Rifles ke personnel ama sokle haire press na phangba pawgi source ama na hairibana Chanung haidibा खुलसे हौखिबा नुमित खरनिगी ममांगदगी हौना कुकी खुलाई पाइबसिंगना नोंगमै पाइदुना कोइसा चतुना लैबा उबदगे खुलगी मियोइसिंगना लाइसेंस गन सिंग सिजनदुना ngak senduna लाखिबने ngarang ayuk pung mari rom tabada chanungge chingthaktage kuki lalhobasingna afaba makhalgi khulai sing sizinaduna chanung khulda nongmai kapsilakpadage khul ngak senduna leriba miyoisingna makhoigi license gun adu Sizinaduna akan bamawongda nongmai kapna bagi pawadu khunja singna mari leinaba police station singda paw pidaba matungda Imphal East Commando gi ahenba team sing laktuna kuki lalauba singa makhatana akan bamawongda nongmai kapna khe chawrangna pung amarom nongmai kapna raba matungda kuki lalauba singadu mafam adu thadoktuna sen khe thawdok adu da commando singa masung khunja singi maikeida asok apan amata yawkhide adubu kuki lalauba singadu gi marakta asok apan yawrom gadra haibadu de press na phangba ngamdre Amaromda ngarang Bisnupur District ke Saiton Village da sakhangdaba singna plan tawduna phumlamba IED ama lauthokna bohonabada Assam Rifles personnel ama sokle adubu khudong thiningai oidre haire defense source ama gi matungina haidibana IED adu local made ne bom pokhaidi ba mafam ase ngahan commando singna kuki lalauba singa akan banong mai kapna khiba trong laubi kem manaktani haire nongsumda kuki lalauba singa commando ga khuthokna khre Lamlai Police Station gi manung chanba Nongsum khulda ngarang ayuk anganbada Imphal East District Police Commando gi team amaga suda leiba kuki lalaup amagi kadar singa khuthokna khre press na phangba pauna hai ngarang ayuk anganbada pung mangarom tabada Lamlai Police Station gi manung chanba chalauga tainaba nongsum khulgi mathakta su suspension of operation da leiriba kuki lalaup amagi khulai matik chana paiba kadar khara leire haiba akaknaba paw ama phangbadage Imphal East District Police Commando gi team amana mafam adu da sanction khe Commando team adu hek ubaga kuki lalauba singna nongmai kapsilakhe Commando gi maiki de gisu handuna nongmai round kaya kapkhe pungkhai amarom nakal ani gi marakta nongmai kapnaraba matungda kuki lalauba sing adu mafam adu thadoktuna sen khi haire thawdok adu gi paw phangbadage mafam adu bu konba army gi team sing changsilakhe thawdok adu da yamdrabada kuki lalauba ahumlom asok apan nanglamba yai haire torbung da changluba amasu nongmai na pale Mahan torbung banglada mayumdagi potchai lauba changlubadage kuki lalauba oigani chingnaba singna miyoy ahum phakre haibagi wathok leiringai chairak asida ngarangsu torbung banglada sanba chinjak thaba changluba masu kuki lalauba sing oigani chingnabana nongmaina kaplakbadagi sokle haire soklaba miyoy adude torbung Govindapur dage Sibudas sahi kuntra kani thoi apokpa laikhidraba Nitindro Das kawi haire Sibudas haujik kwakta PIC da pukhatuna laikanari haire panba yabade ngahan torbung banglada mayumdagi potsai lauthokpa changkhibadage thiba khangdana leiriba nupa ahum adu haujiksu thiba khangdana leiri haire AR personnel ama nongmai maruna panduna sokle ngarang ayuk pung taruk lom tarakpada phawbak chaw ikhai police station gi manung chanba nganu kon gi mafam amada mathau pangthoktuna leiba mapan suba Assam Rifles ki personnel ama masada isu tauba insas rifle dage maru ama soiduna kapthorokpadage mahaki khadang amasung nakonglom da phawdoktuna satkhre haire soklaba personnel asige mameng KR Bale chahi nifuga mangane mahak Nepal dagi ni haire mahak pukhudakta Moirang Community Health Center da pukhatuna laika nakhe